Hariba thaudo singa Urkhul district ki manung chanba Tangkhul village Sokbaw thokiba Assam rifle ga masung khunja sing akan mamong na mukna khibagi thaudo amagi mami amani Manipur gi Urkhul district ki manung chana laiba New Haven sarona numidang warangi pung ohunga minin nifu muk taba matam na thokiba thaudo amaga mari leinana matam kya gi mamang digi hauna village authority amasung community leaders sing hanjina haiduna laklaba wapma mani unauthorized oina sajenduna ladiba outpost sing si lakthok haiba wafam gi hauna haibedi jun taruk tegi hauna katho katamna long katho student union katho long amasung katho women's coordination committee kwcc na assam rifle personnel singda makoina hauji station tawduna ladiba jaga asidagi makoi khudakta jaga asidagi withdraw tawkhidubuni haiba wafam yawn fukhatuna ladibani Makasa tharakpo oina ngasi akan mamong da Assam Rifles amasung misam singa muknaba sida control tonabagi damakta security force singi makerigi masing thingamdana nongthakta blank fire tawduna masing khangdana nongmai kapthokhi masida natana makhata na report amagi matuina president katho katamna long student body gi president su akan mamong da fu saiba tarokre haibada natana Assam Rifles na ahenba power seasonaduna Taukiba si democratic amasum constitutional right freedom of expression amasum peaceful protest ta yat apan pi bin heba wapom yauna phongdong nakhi masidana tana nifu suba Assam Rifles ki kangu sina Tangkhul Naga Nupi singda on sinduna fu sai khiba taukiba tana tana mathakta nongthak numai kya kap kheba wapam su ngasi New Haven sata kheba wapam yauna social media sina sandom narakli angan ba matam phaw wada soklaba Nupi Taragamari Hospital lekatnaba pukhalapagi sakta mama social media rasu viral oirakpadana tana Asokpa Masing hengalamba yari Atop report amagi matuina di Assam Rifles ki case par gari mathak makha on khri hai thaudo su Urkhul district ki manung sana thokiba thaudo mani Manipur Hills Areas Acquisition of Ship Right Act 1967 satnahangada bani Manipuri-kuki Septen Simuthat piyu hai Meetei tribe union na demand tarakli India gi president na
SNP ꯈ꯭ꯔꯕꯗꯤ Manipur Hills Areas Acquisition of Ships Right Act 1967 mapung phana satnahanduna Manipurda kuki shiptenship muthatpiyu haina Meitei Tribe Union MMTU na phongdorakni Manipur Hills Areas Act 1967 mapung phana satnahanaba memorandum amasu Chief Minister na pisinkiba laikhri hai hiramasiga mari lainana Manipur Press Cup ta pangthokpa pawgi mifam amada MMTU gi Secretary Administration Mutum Suramni na hai numit kunthra nigi manungda ek asi manung mapung phana satnahanaba state lengana lokhatpa thabak thoramsing MMTU da khangandrabadi Article 338 Clause A gi makhana Civil Court ki mating lauragani ek asi Manipur State Assembly Standing Committee na pass toraba matungda India gi prastena SNP raga gazette notification thokrabani adumaina ngasi faw ek asi mapung phana satnahanba ngamdana lakhi hereditary citizenship asi democracy ki mayok laiba maramna kuki job fruki ningthau masa sina Myanmar amadi atopa leibak singdagi mitop kya sanction halaga anauba khul sing samgalak ngamlibani mataw suna tuan ma district singda kuki khul kaya masing hingalakli aran mamongda maitai singna tribal gilam mungadauri haina hanadagi leiraglaba kuki singa maitai singa gi marakta yengthina hananaba thaurang lokhalakpa maramna state lengana athuba matamda center da taknaduna constitution yadraba hereditary citizenship muthatkadabane hainasu mangna phongdoki May Kunda National Commission for Scheduled Tribe na Manipur Hills Areas Acquisition of Ships Right Act 1967 satnahanbigi matangda mapung faba report ama numit kuntranigi manungda piraknaba state asigi Chief Secretary da khangalakpa laikhi Naga amasu Meitei Kom all kuki tribe ki oinadi balance na khul apunbigi mapu oibigi satnabi laiti mipum khudimak na masa masa gi lam laijabi yai Chief Singna Manipur Balance Authorities in Hill Areas Act 1956 ki provision gi makhada Balance Authority gi chairman oiba khaktani Naga amasu Meitei gi Kom gi Chief Singna democracy gi satna kaulon singa na sali mipum khudimak na India gi constitution na piba provision sing mapung phana phangali Kuki jogi oinadi Belesip singi masana anobu khul kya linkhalaga illegal immigrant sing sangjupam piduna sidang pam lawali masina maram oiraga kuki jog furuki miyoi singna namna khundaba district singda khungangi masing angak paphone hengalapani kuki sip kharana masagi khudong saba launa ba khonabada Meetei amasum state lenga ki mayokta aran ma paw sandoktuna tribal gilam sing Meetei na munki gadauri haina paw thokpadigi karisu khangjadaba kuki singna mipai bokhali Kariguma di Manipur Hills Areas Acquisition of Ship Right Act 1967 as matam sana satna halama taravadi kumza English nga samapan ga maudraga nitwidigi English nga samapan ga maudraga mari fawba naga kuki gi mark thoki ba kangluk ki hana sunaba kumza English nga ni kunga humdoi dig hauna kuki ama sumaitei gi mark thulak liba lana si thuklam reki Kangluk ki irang na maram oiraga lanje na duna laidiba IDP lising humfurom si karam na SIR sa thagadabano haiba samam na ba ma oiri Laiba asigi ahum suba tangka ki oina state asida sa thariba SIR asi me kunthra digi horaga mathang tha June kunga nipan phawbagi manungda yumthong sangduna verification tawbagi thaba loisingadabani hairabasu kangluk irang asina maram oiraga mayumaki thadokduna lanjena duna IDP oina laidiba miyoi lising humfurom asi karam SIR sa thagadawribano haibasida Chief Electoral Officer CEO gi maikei digi anauba samamnaba mat oiri masina maram oiraga Chief Electoral Officer Manipur gi maikei digi Election Commission of India da aiba sirol thaduna hanikhriyari pausina makhatana hairibadi kangluk irang asina maram oiraga khul thadokduna lanjena khibadi settlement oina kanahamat leitana leiriba mafam sing aduda election official singna karamna yumthong sangduna voter sing karamna verification tawgadoribano mataw karamna yum sakraba ama ata thokraba yum sing adu voter sing adu gi yum ni haina karamna photograph upload tawgadoribano haibsini masak maming takthokningdana takthokningdaba senior government official amana phongdokhibada irang na maram oiraga lanjena duna relief camp da natragana tuan makhangna sanaba singi yumda lairiba IDP singa sigi SIR sathabada masigi standard operating procedure SOP asi karamna tawgadoribano haina hawkhiba irai nimita Chief Electoral Officer Manipur gi maikaidigi Election Commission of India da aiba sirol thaduna hangkhre Kangluk irang asina maram oiraga Meitei amasung kuki jogi oina haujiksu mayumeke hanjenma yadana lanjena duna IDP oina lising humfurom leidi waroisin purapang ngamdana leidiba violence ki thagdoksing asina singi mafam kayada leiramba Meitei singna Beli district aduga Tambaki mafam kayada leiramba kuki jogsingda singda lanjena duna leidi
security force ki maikaidagi ungkhatnariba kanglup anigi marakta amana amagi district lansinduna sangnadana ba masum violence ki thawdo asi amuhana thoktana ba haiduna security force singna singa masum beli gi district singa samnariba national highway singda buffer zone semduna ngak senduna lagi state asigi oina idp natabasing gi oina di enumeration process asi haujiksu makata na sathari adubo idp sing oina di haujik sathadana lagi chief electoral office manipur gi maikai digi citizen sing gi oina di blo gi kuthangda sir gi form sing adu yenthokli adubo idp sing gi oina di yenthoktan lagi matau kramna idp sing gi sir sathagadari bano haibi gi matang election commission of india gi maikai digi standard operating procedure sop ama athu pada thadunu khangalak lagani madu Ngai Kipatari Hari Assam Rifles na Urkhul District ki New Haven da namdana Outpost Hangjalak Padigi Tangkhul Nupi singa sauna mukna krihaba media report amasu thamjari Urkhul amasung Kamjong District ki Zaga da Kuki amasum Tangkhul Nagani ki marakta sauna ungkhatnariba siga mari lainana Urkhul District ki Saubau village ki jurisdiction manung sana lairiba New Haven da nauna Assam Rifles ki post am hangdorak padigi Tangkhul Naga Nupi singa sauna mukna kri Katho Student Union Katho longa masung Katho Women's Coordinating Committee ki maikedi gi Assam Rifles ki thawng adubu akan mamong na condemn tawkhri organization ani esi ki maikedi gi thadorakhiba sirol singda hairibadi New Haven gi jaga sida nifu suba Assam Rifles na makoi gi temporary outpost amanamduna sajin khiba siga mari lainana mangjong na mari lainaba khulgir authority singdi ya balawra Pau pira manatragana khana nainakhiba amatalekti Assam Rifles in satakhiba thawasi Manipur village authorities in hill areas Act 1956 asi violate tawbane masum local village authority gi jurisdiction amasum authority singbu karisu laitana khanbigi mawongni New Haven the Assam Rifles na namduna outpost hangjin bahayvisi village ki jurisdiction sauna encroachment gi thawangani Maramaduna Hariba Thongasi, organization as in Yavamloy, Thawongasi Beles authority singbu atamna singnabani, Beles authority makedi Kiarak Hana Assam Rifles, Zagaduri Assam Rifles withdraw Taukinaba Kangan Kipalari, Kulgi authority amasum, community leaders in Gimakedi, Kiarak Han Apple Tokrabus, Assam Rifles Kimakedi, Hariba Kimasi Hongdopigi. Firep amatalekti maramaduna khulgi nupi singna aikhogi jurisdiction manung na nifu suba Assam Rifles ki sangsak battalion activities amata pangthokpa yaro haina khungjang sangsin ki baduga mari lenana Assam Rifles ka mukna bigi thawdo kya thoki security arrangement gi namad khulgi authority ga khanaba tawduna thaba amata pekhat piyaroi Assam Rifles sa thariba thawong sing sigi mayokta ngarangsu Katho Student Union amasum Katho Women's Coordinating Committee na New Haven hangliba Assam Rifles ki temporary outpost adu khudakta hongdokadabane hain akanba protest adakhe loinana thawdo aduga mari leina pamdaba thawdok sing tholakpada madugi apapatagi daita pumba Assam Rifles na pugadabane hari Loibol attack ta KNF senati Haukiba Jun Manga da Kangpokpi district ki New Kaithal Manwi police station ki manung sanba Loibol Khullen village ta khulai paibi sing attack tawduna mioi ahum hatkhiba duga yum taret mai thakhiba ki thawdo do KNF ka mari leinadi haina lup asina thadorakpa chirol aman hairi chirol asina makhata na hairi bana Natheljang Sadar Hills leu kem Ebenezer headquarter gi thadorakpa chirol aman hairi bana thawdo du gi matana lup asida maral sina bohona riba du impam yaudi thawong asit lup asigi mingcha thiana bohona bani KNF ki maike digi thawdo du leikhidraba singi imung manungi awabadu susaruk yari aranba propaganda kaya sandopana miyam lana longnaba amasum lamdam asida santi amasum tangdu leitapa phibam purakna bohona riba sida akai bi kya lakani KNP Manipur na rajniti yoeba Khudong saba khara launa bohona bada miyamna awasi thing kaya mayuk nari basibu namsina bohona bigi thong condemn tawi civil society organization political leader amasu media platform singna babna sajinba amadi sumi lali khangdaba paw sing sandokli basidagi section view stakeholders singna security amasum human right ki matangda miyam khana naina bada asumba evidence amasu integrity de yumpham oiraga sathana ba appeal tawri Organization asigi maikai digi misa miyam sathaba makal kudi maki hingsa gi thongsing condemn tawi hari Octo driver Sephorudin Furam babu yaning da bafung dorakli tha asigi mari gi nongalamdai pung anirom taba matamna nongpok sengmai police station konba sikhong thong thabi dagi singamayum Sephorudin kauba miwe sibu sakangdaba singna yaripok
thongkhongda minungsi leitana tamthina furakhiba thawdokpu ima imoinu amasum Pioneer Diesel Auto Aris Owners and Driver Association Sikhong Sangmai amasum Okhong Sangi Maikei Haksina Laubaga Loinana Nungaitaba Fongdorakli Ima Imoinu Association Sikhong Sangmai gi Vice President oina thawpuriba AK Munalna Hiramasigi matangda thadorak siolosina haribati ahing nungthil thidana miyamgi seba tawjariba driver da maram sadana furakwi thong matungna muhanna tawbidana ba association gi maikei gi haijari loinana ngasi Asokpa gi phibam hangba satlubada loinana association gi maikei gi ngamjaba mateng khara tarongki loinana haksang gi phibam thunna fogalakpa oiresano haina lebak miyamna su mateng pangbinabasu haijarakli gari accident na miyoy ma siri amasokli ngarang ahing nongyay matung pung amaga makai taba matamda Royal Enfield gari ama da tongduna lakpa miyoy ni wanggoy yorokpa matamda lambi da hui amana gari edu tamna sensilakpadagi accident thokpadagi gari edu thawduna lakpa miyoy ama siri duga amana sokpadagi hauzu Imphal gi North East sida layuriba Ras Ministry laikanari hari thawdu adura laikhidraba miyoy dudi mayang Imphal thana awang laikai digi thawdam akasai kungatre apokpa thawdam jila kawi hari sokpadagi laikanaduna layriba aduna mayang Imphal konchak maning lekai digi case Boris Apokpa maming athoiba sahi kunga humdoi apokpa gi mingna case to ma kawi hari thawdok thopam wangoi police station gi team ama laktuna thijin humjin bagi thabak sathaki baga loinana FIR case amasu lokhat khri hari Loibol Khullen gi mihat kamari lainana kim amadi kotuna ZVF ta shirakliba maral sing khudak ta handokadabani Assam, Manipur, Nagaland operate Toriba Tamelung district ki Delungda Council headquarter oiba Jirangrong Furuki Aina Thingraba Larhulup Jirangrong United Front ZUF na tha sigi mangara Kangpokpi district ki manungsanba Kaithel Manbi area da nauno khundaba Loibol Khullen khulai paiba militants no noi kapsinduna attack sathakiba thawdokta laikhidraba khulasigi village chief Led Khomang Haukip se kuntraga mari apokpa manglung haukip amasuma ki mirolibi loinabi tin mary haukip se kunga manga amasum kunja ama jangmilal haukip se kuntra apokpa saiko haukip hatkiba madi khulasigi yum taret mai thadun amanda thokiba thawdoka mari lenana KNP Manipur ki amasum Committee on Tribal Unity kotuna ZUF ta shirakhiba maral singa du yumpham yaudaba madi lup asibu miyam lan uhanaba khonabani hari ZUF na thadorakpa Press statement amagi matungina asengba mari asumba khangdoktingai thawdo asiga ZUF ka mari lain haliba si stakeholders singna section B amari asumbani haina lobiganu hairaduna tung koiba santi amasum tangdu laitabal hengi hairabadi asumba yumpham oiba amana mabu ikai khumnaba amadi responsible conduct sing tawrabata da oigen hari